Shahrukh Khan की डायलॉग अखोई अमुक्तंग की पुंसिनी अमुक्तंग सीबनी अदुगा नुंसीबसु अमुक्तंगनी हाय नुंसी नुंगोंगी फरे अदुबु असेंबगी अखोई असे अमुक्तंग सीबरा अदुगा अमुक्तंग हिंगबरा अइने इंडियादा नुपी अमा मपोक अमा अमुक पोकपगी वारी लीरबदी नखोई थाजबिगद्रा सीदसु नतना अखोई की फादर ऑफ द नेशन महात्मा गांधी ने मियामदा मपोक अमा अमुक पोकपगी वारी असी चुम्मी हाइना हाइखिबा लई वारी असी खंगनिंग तारबदी लोइब फाउ ताबियु अइना ngasi लीगदौरिबा वारी असी शांति देवी की वारीनी नुपी असी इंडिया दा नतना पृथ्वी की स्कॉलर अमसुंग क्रिटिक्स कयाबु अंगकपा पोखनखिबनी शांति देवी 11 दिसंबर 1926 दा दिल्ली दा पोखिरमी महाक पोकपगा चही अहुम फाउबदी वांगांग बथोकलमदे अदुबु चही मरी सुबदगी वांगांगकपदगी महाकना लेरिबा युम अदु मागी मयुम असेंगबा नत्ते हाइबा हौरखी अदुगा असीमसु हाइरमखी मागी मयुमदी दिल्लीदगी किलोमीटर 150 लापना लेबा मथुरादनी वारी असीनसु लोइरमदे शांति देवी ने महाकी ममा मपादा मागी ममांगी मपोकी मपुरोइबा अमदी मचासिंगी वारी लिरई अखोई मयाम ममांगी मपोकी वारीदी कया अमा सानै अदुबु मी अमना मनुंग हुतना ममांगी मपोकी वारी लिरकपा तारब्रा शांति देवी ने महाकी मपुरोइबा अदु मथुरादा लei अदुगा फिरोलगी दुकान हांगी हाइरखी महाक मसाना चुबेन हाइबदी चौबीगी नुपीनी हाइरमी असीदा नतना महाकी मचा अमसु लैरमी अंगांग अदु पोकपगा नुमित 10 की मतुंगदा महाक सिकी हाइनसु लिरमी चही मरीदा ngairiba angang asina asigumba wari lirakladi aikhoi kaya hena munna tasilamdaba yai asimak Shanti Devi da thoki adubu chahi marida ngairibi nupi macha asina hanjan wari asi lira adi nakhoi mayam laithoktuna leiba ngamgadra Shanti numit khudingi mamang mapok da thoki ba thokdok sing adum lirakhi samlapna hairabada mahakna chak charingaida mamang mapok da Mathura gi mayumdadi atoppa athum ahau kaya charai haiki Mamana mahakku firol setpiringaidassu mamang mapokta mahakna pamjakiba firolsing adusu hairaki asida natana mahaki mapuroibagi fivam muti adusu taglai mahakna magi mamangi mapoki mapuroiba adu oithangba maidasu dakfam lei aduga nupa adu anok opi hairami mahakna hairiba mayam adu chamam naramba yai aduga asigi matungda hairakadaba wari adudi thajaningai oi महाकना ममांगी मपोकी मपुरोइबा अदु मथुरादा फिरोलगी दुकान द्वारिकाधीश मंदिर ममांगदा फंबनी हाइरखी चही अनि रोमो महाक असिगुम्बा वारी असि लेप्तने लिरखी मसीगी मरमदगी ममा मपा अदु मथा साबा अमदी वखल कया अमा खनबा हौरखी मखोइने खल्ली अदु पिकलिबा अंगांग असिना ममा मपोकता असुक कुप्थना खंगलिबा असि कमदौना खंगलिबनो खल्लई Shanti Devi na piklingaida wari asi adum lirakpadagi magi school gi headmaster na wari asi chumbar chumdabra haibadu Mathura da chatlaga khangani khalakki Mathura yaubaga business toba nupa ama thengnaki nupa adugi loinabi Lasdi Devi chahi 7 gi mamangda angang pokaba matung numit 10 leiraga sikhi asida natana businessman aduda Shanti na takliba mifam adumag nupa aduda su uba phangki Shanti Devi na haikiba mayam adu mamit magna urakpadagi headmaster na Kedana Chaubiga Shanti Devi ga thengnanaba sinki Shanti na khangbra yenge khangdoknaba Kendarnath na masana masabu magi mayambani haiduna Shanti da hairami Shanti su yamna singba oibna Kedarnath natana maga lakminaba makhoigi machanupa Navneet Lalbusu khangami Shanti gi mamang mapoki mapuroiba amasung machanupa thengnabadagi Shanti na macha hek pokpadagi siki pawapagi marakta thokiba thokdoksing adu hairaki makna surgery tawba aduda siramdaida awaba thengnabadu sulirakhi wari sing asitabada miyam pumbana ngaknarakhi maramdi ipipikliba angang nupi macha asina aduglu khraba surgery amada kari thokiba aduga details sing na chingba kamdawna hairibano Shanti gi wari asi achumbani taknaba Kendarnath Chaubina mathanda tongana wari sanage khanki tongana puthoklaga Kedarnath na Shanti Devi da mahakna mamang mapokta arthritis na khibra hangki laina asi hawat kangkhatpa ngamkhidabani maramdi magi joint to sonbagi maram oiraga laina asi naraba fau pregnant kamdawna oikhibano wahang mayam adu Shanti Devi na kamdawna laiminakhiba kamdawna oibano loinamak haidoklai
Aduga Santina Kedarnath hangki Kedarnath amuk hanna luhongliba karigino haina maramdi matam aduda Kedarnath ka Santiga makoi anigi marakta siba nakpa yawkhrabasu amuk hanna luhongloi haina wasaklamkhibani asi tabadagi Kedarnath asi Santi Devi asi magi layoi khraba nupi Luji Devi ni haiba thazaki Santi Devi ki wari asi popular oikhibagi changda media amasung researchers kanguna mabu thirakhi kaidobaki su taningoi magi wari adu matam aduda 1930s ki matamni Indiana freedom gidama lanthengnakiba matamni nungaitraba pawgi maraktuda Santi gi paw asina nungaipa paw ohilammi aduna maidigi hena magi wari asi sandokhi asum tawdana Mahatma Gandhi gi nakong yaurakhi atopa mi dongna Gandhi ji su angang nupi aduga thengnaningami Mak Santi Devi ga unaraga wari sanaraba matungda mahakna mi 35 semba committee ama lingkhatkhi wari asi national news oikhi aduga lam kaya amada wari asi munna yengsinnaki mi 15 asina Santi Devi adu Mathura da 1935 ki November ki tarik 15 da purakhi train station hek yaubaga Santi Devi na sak sungkang khangdriba amada magi nupagi mayambani taklai committee gi miyam adu ingak ngak na yengnaki maramdi nupa adu asengbagi su Kedarnath ki mayam oiramni asi matungda Santi Devi na ningsingbagi changda sagol gari ama tonglaga magi hanagi yum maiki adu taaga chatlami aduga hairai mafam aduda kari kari ahongba leire haibadusu taki mana hairiba mayam adusu sumami mayum hek yaubaga mi chin kharba marak aduda ahal amagi makong pairaga khurumjarami hanuba nupa adu Santi Devi gi makubok oiramki hanuba aduna achumba khangdoknaba jarjo kadaida leikhre hangki aduga Santi na washroom da khut thinki asida natana katora haibasi karino hangki aduga mahakna katora haibasi paratha makhal amani khumlakhi wahi ani asi achamba wahi nate maramdi wahi ani asi suknatagi chobigi imungda da ngangnaba wahi ani ni ngaktra mayam yum adu hek yaubaga asida natana mamang mapokta magi iruzafam faw taklai asida natana committee kangu adu second floor da puraklaga mafam amasu taklammi mafam adu Santi Devi na paisa lofam oirami mafam adu committee na changduna yenglubada lei gamla ama thengnai paisa di thengnakhide adu ubada Santi Devi na angakpa ama fawki mahakna mafam adu paisa thamlambani haina checksina thazaki aduga committee sing aduna mafam adu paisa soidana leiramgani munna thibiyu hairaki marak adu da Kedarnath chobina haidokle Luji Devi hek sikhibuga aduda thamba paisa sing adu lauthokre hairaki ngaklaba thogdok asi mitmang da uraba matung committee na Santi Devi asi Luji Devi gi mapok amani haina thajanaki committee na wari asi publish tawraba matung prithvi sinba tungna mityeng chansinlai parapsychologists amadi scholars na thijinba humjinba horaklami mi ayambana wari asi achumbani lepi adubu critics kharanadi thajabiramde researcher Len Stabison Koba reincarnation studies ki leading authority su oiribana Santi Devi gi wari asi achumbani aduga angang amana wari libada kupthana liriba adu angakpa amani su hairami aduga ngasi fawbada Santi Devi gumna wari lirakpa yaudri su hairaki critics Stuart Lonerstein Koba amana Santi gi wari adu tabada mahakna wari asi toksinnabani sajinnabani haina miyamda lautoklami adubu kupna thizilaba matungda mahak wari sing asi achumbani haina hairaki aduga reincarnation haibada asi miyoibada thoi haina su hairami asini Santi Devi gi mapok ama pokpagi wari mapok amada pokpagi wari ngasi su thoi kudam oina US tagi sadi India dagi Manju aduga Brazil dagi Marta makhoi su mapok amada pokhiba mi